ꯑꯍꯥꯟꯕꯃꯛꯇꯗ ꯄꯨꯀꯩꯂꯪꯒꯩ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯍꯛꯆꯥꯡ ꯉꯝꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯇꯝ ꯈꯔ ꯆꯦꯅꯦꯜ ꯑꯁꯤꯗ ꯋꯥꯔꯤ ꯊꯥꯒꯠꯄꯗꯨ ꯂꯦꯞꯆꯔꯨꯔꯦ꯫ ꯉꯁꯤꯗꯒꯤ ꯑꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯆꯥꯡ ꯅꯥꯏꯅ ꯋꯥꯔꯤ ꯑꯃꯨꯛ ꯊꯥꯒꯠꯄ ꯉꯝꯕ ꯑꯣꯏꯖꯔꯒꯦ꯫ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯅꯨꯡꯁꯤꯖꯔꯕ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯚ꯭ꯌꯨꯋꯔꯁꯤꯡꯅ ꯍꯥꯟꯅꯗꯧꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯋꯥꯔꯤꯁꯤꯡ ꯊꯥꯒꯠꯄꯔꯛꯄꯗ ꯁꯄꯣꯔꯠ ꯇꯧꯕꯤꯕꯒꯨꯝ ꯂꯦꯞꯇꯅ ꯑꯗꯨꯃꯛ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ꯫ ꯑꯗꯨꯗꯤ ꯋꯥꯔꯤ ꯃꯈꯥ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯡꯁꯤꯕ ꯈꯪꯂꯨꯕꯅ ꯀꯂꯛꯄ ꯈꯝꯕꯟꯕ ꯀꯌꯥ ꯑꯃꯁꯨ ꯐꯥꯎꯍꯜꯂꯛꯏ꯫ ꯐꯖꯕ, ꯑꯄꯥꯝꯕ, ꯅꯨꯡꯁꯤꯕ ꯈꯨꯗꯤꯡꯃꯛꯅ ꯂꯩꯇꯦꯡ ꯑꯣꯏꯔꯤꯕ ꯊꯃꯣꯏꯁꯤꯅ ꯈꯣꯏꯗꯥꯅ ꯄꯥꯝꯖꯕ ꯈꯜꯂꯤꯕ ꯃꯍꯥꯛꯄꯨꯗꯤ ꯏꯅꯥꯛꯇ ꯅꯛꯅ ꯂꯩꯔꯒꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ꯫ ꯆꯣꯛꯊꯔꯨꯔꯕ ꯍꯛꯆꯥꯡ ꯄꯨꯝꯅꯃꯛ ꯃꯅꯥꯛꯇꯕꯨ ꯅꯛꯂꯨꯔꯕꯗꯤ ꯄꯨꯝꯅꯃꯛ ꯇꯦꯛꯈꯠꯂꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯊꯣꯏꯕ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃ ꯂꯥꯛꯈꯤꯕꯗꯨ ꯅ ꯌꯦꯡꯍꯧꯅꯕꯅꯤ ꯍꯥꯏꯗꯅ ꯗ꯭ꯔꯦꯁ ꯍꯣꯡꯗꯣꯛꯄ ꯅꯪꯕꯣꯏ ꯅꯪꯗꯕꯣꯏ ꯕꯣꯛꯁꯔꯗꯨꯃꯒ ꯐꯣꯟꯗꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯌꯦꯡꯉꯤ꯫ ꯂꯤꯂꯤꯅ ꯀꯩꯗꯧꯔꯤꯒꯦ ꯍꯥꯏꯅ ꯊꯥꯔꯛꯄ ꯃꯦꯁꯦꯖ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯨꯗꯛꯇ ꯊꯣꯏꯕꯁꯨ ꯐꯣꯟꯗꯨ ꯇꯧꯁꯤꯜꯂꯤ꯫ ꯂꯤꯂꯤꯅ ꯐꯣꯟ ꯍꯦꯛ ꯄꯥꯏꯈꯠꯂꯛꯄꯒ, "ꯉꯁꯥꯏ ꯊꯕꯛ ꯆꯤꯜꯍꯧꯔꯤꯗꯨꯕꯨ ꯀꯩ ꯊꯕꯛꯅꯣ?" "ꯑꯩꯈꯣꯏꯗꯤ ꯊꯕꯛ ꯁꯨꯗ꯭ꯔꯗꯤ ꯌꯥꯗꯤꯌꯦ. ꯍꯤꯡꯅꯅꯕ ꯍꯣꯠꯅꯕꯗ ꯊꯕꯛ ꯇꯧꯗꯕꯁꯨ ꯌꯥꯗꯕ. ꯑꯗꯨꯒꯤꯅꯦ ꯗꯗꯥ." "ꯑꯁ, ꯑꯣꯟꯊꯣꯛꯅꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯦꯗ ꯇꯧꯔꯤꯁꯦ. ꯃꯤꯅꯗꯤ ꯄꯥꯛ ꯊꯥꯖꯔꯔꯣꯏ ꯅꯪꯒꯤ ꯔꯤꯜꯁ ꯅꯝꯃꯤꯕ ꯃꯌꯥꯝꯗꯨꯒ ꯇꯧꯔꯤꯗꯨꯒ." "ꯀꯩ ꯍꯥꯏꯅꯣ ꯗꯗꯥ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯕꯣ?" "ꯀꯩꯁꯨ ꯍꯥꯏꯗꯦꯗ." "ꯑꯗꯣ ꯊꯣꯏꯕ, ꯅꯪꯅꯗꯤ ꯈꯪꯗ꯭ꯔꯤꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯅꯥꯇꯩ ꯀꯌꯥ ꯆꯥꯕ ꯅꯠꯇꯦꯗ. ꯍꯤꯡꯅꯅꯕ ꯍꯣꯠꯅꯕꯗ ꯃꯤ ꯈ꯭ꯋꯥꯏꯗꯧꯅ ꯁꯤꯟꯐꯝ ꯑꯃꯈꯛꯇꯅ ꯂꯩꯊꯣꯛꯄ ꯌꯥꯕꯁꯨ ꯅꯠꯇꯦ. ꯍꯣꯏ, ꯑꯩꯅ ꯔꯤꯜꯁ ꯅꯝꯕꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯃꯥꯟꯕꯒꯤ ꯋꯥꯅꯤ. ꯃꯄꯥꯟ ꯊꯣꯡꯗ ꯅꯨꯡꯉꯥꯏꯕ ꯁꯥꯔꯒ ꯍꯤꯡꯂꯤꯕꯅꯤ." ꯊꯣꯏꯕ ꯂꯤꯂꯤꯒꯤ ꯂꯧꯊꯣꯛ ꯂꯩꯒꯣꯏ ꯂꯩꯇꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯗꯨꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯗꯨꯅ, "ꯂꯤꯂꯤ, ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯖꯕꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯕ. ꯅꯪꯒ ꯊꯦꯡꯅꯔꯨꯕ ꯑꯩꯁꯦ ꯅꯨꯡꯁꯤꯕꯒꯤ ꯃꯍꯩꯗꯤ ꯐꯖꯅ ꯌꯥꯜꯂꯦ. ꯈꯪꯗꯦ, ꯂꯤꯂꯤ, ꯅꯪꯁꯦ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯑꯩꯅ." ꯃꯄꯥꯟ ꯊꯣꯡꯒꯤ ꯁꯛꯇꯝꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯌꯦꯡꯅꯐꯝꯅꯤ. ꯐꯖꯩ ꯈꯟꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯝꯒꯅꯤ. ꯑꯩꯒꯤ ꯅꯨꯡꯗ ꯁꯣꯛꯂꯤꯕ ꯑꯁꯤꯗꯤ ꯀꯅꯥꯅꯁꯨ ꯎꯕ ꯅꯠꯇꯦꯗꯅ. ꯊꯃꯣꯏꯅꯨꯡꯗ ꯁꯣꯛꯂꯤꯕ ꯑꯩꯒꯤ ꯃꯐꯝꯁꯤꯡꯁꯦ ꯎꯔꯒ ꯁꯛꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈꯤꯕ ꯃꯤꯁꯛꯇꯣ ꯅꯪ ꯑꯣꯏꯈꯤꯒꯗ꯭ꯔꯥ ꯈꯟꯕꯗ ꯑꯩ ꯊꯃꯣꯏꯁꯦ ꯃꯤꯄꯥꯏꯕꯗꯤ ꯄꯣꯛꯏꯗꯗ. ꯂꯝꯕꯤ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯈꯤꯒꯦ ꯈꯟꯅ ꯏꯐꯝꯗ ꯂꯝꯗꯟꯕ ꯈꯣꯏꯃꯨꯗꯨꯃꯗꯤ ꯑꯣꯏꯕꯤꯔꯝꯒꯅꯨꯀꯣ. ꯊꯋꯥꯏ ꯍꯛꯆꯥꯡ ꯄꯨꯝꯅꯃꯛꯁꯦ ꯅꯪꯉꯣꯟꯗ ꯀꯠꯂꯒꯦ ꯈꯟꯅ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝꯅꯤ." "ꯂꯤꯂꯤ, ꯅꯪꯒꯤ ꯋꯥꯍꯩꯁꯦ ꯇꯥꯕꯗ ꯑꯩ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎ꯫ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯑꯔꯨꯕ ꯏꯆꯦꯜꯕꯨ ꯋꯥꯔꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯈꯤꯒꯦ ꯍꯥꯏꯗꯅ ꯏꯆꯦꯜꯗꯨꯕꯨ ꯂꯦꯞꯄꯒ ꯂꯩꯈꯤꯕ ꯀꯔꯝꯕ ꯃꯇꯝꯗ ꯌꯥꯎꯈꯤꯒꯦꯅꯦ?" "ꯀꯔꯤꯒꯨꯝꯕ ꯂꯦꯞꯈꯤꯕ ꯇꯥꯔꯗꯤ?" "ꯀꯔꯤꯒꯨꯝꯕ ꯂꯦꯞꯈꯤꯕ ꯇꯥꯔꯒꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯐꯥꯎꯔꯤꯕ ꯅꯨꯡꯁꯤꯕꯁꯤꯁꯨ ꯀꯩꯁꯨ ꯐꯥꯎꯔꯝꯂꯔꯣꯏ. ꯐꯖꯕ ꯄꯣꯠꯁꯛꯇꯤ ꯃꯒꯨꯟꯁꯨ ꯈꯪꯂꯝꯂꯔꯣꯏ. ꯂꯧꯅꯝ ꯆꯤꯔꯣꯜꯅ ꯄꯤꯛ ꯊꯜꯂꯝꯒꯅꯤ." "ꯈꯪꯗꯦ, ꯗꯗꯥꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ. ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ, ꯑꯩꯕꯨ ꯁꯦꯟꯅꯕꯤꯕ, ꯗꯗꯥꯅ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ ꯋꯥꯍꯩ ꯃꯌꯥꯝꯁꯦ ꯇꯥꯔꯒ ꯗꯗꯥꯕꯨꯁꯨ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ. ꯅꯅꯥꯛꯇ ꯂꯩꯔꯒ ꯑꯩꯁꯦ ꯅꯨꯡꯉꯥꯏꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗோ ꯑꯣꯏꯗꯧꯕ ꯃꯥꯜꯂꯤ. ꯂꯨꯍꯣꯡꯂꯒ ꯅꯅꯥꯛꯇ ꯂꯩꯅꯤꯡꯉꯤ ꯗꯗꯥ." "ꯑꯩꯁꯨ ꯅꯪꯒ ꯂꯣꯏꯅꯔꯒ ꯂꯩꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯂꯤꯂꯤ. ꯅꯪꯒ ꯂꯩꯃꯤꯟꯅꯅꯤꯡꯉꯤꯅꯤ." "ꯃꯁꯤ ꯅꯨꯄꯥꯁꯦ ꯑꯩ ꯁꯥꯎꯔꯛꯇꯅ ꯅꯌꯨꯝꯗ ꯀꯣꯛ ꯂꯥꯛꯁꯤꯟꯒꯅꯤꯀꯣ." "ꯑꯩꯁꯨ ꯁꯥꯎꯔꯛꯇꯅ ꯏꯇꯨ ꯀꯣꯛ ꯑꯣꯏꯊꯣꯛꯇꯅꯕ." "ꯑꯩꯈꯣꯏꯗꯤ ꯅꯇꯨ ꯑꯣꯏꯔꯣ ꯍꯥꯏꯔꯤꯕꯅꯤ. ꯅꯪꯅ ꯋꯥ ꯈꯪꯗꯕ ꯈꯛꯇ ꯉꯥꯏꯔꯤ." ꯊꯣꯏꯕ ꯂꯤꯂꯤꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯂꯤꯂꯤꯅ ꯃꯥꯒꯤꯗꯃꯛ ꯂꯦꯞꯄꯤꯕꯁꯤ ꯎꯕꯗ ꯀꯔꯤꯁꯨ ꯈꯟꯊꯔꯨꯕ ꯇꯧꯗꯅ ꯌꯥꯝꯅ ꯁꯤꯔꯤꯌꯁ ꯑꯣꯏꯅ, "ꯂꯤꯂꯤ, ꯑꯩꯈꯣꯏ ꯑꯅꯤ ꯑꯩꯒꯤ 12 ꯑꯦꯛꯖꯥꯝꯁꯦ ꯍꯦꯛ ꯍꯥꯏꯗꯣꯛꯄꯒ ꯆꯦꯜꯂꯁꯦ ꯌꯥꯔꯕꯣ?" "ꯅꯪꯕꯨ ꯉꯝꯕꯨ ꯉꯝꯖꯔꯒꯗ꯭ꯔꯣ? ꯑꯩꯕꯨ ꯄꯨꯔꯒ ꯆꯠꯄ ꯉꯝꯒꯗ꯭ꯔꯕ? ꯅꯨꯄꯥ ꯊꯣꯛꯇ꯭ꯔꯤꯕ ꯈꯨꯗꯛꯇꯗꯨꯒ?" "ꯅꯪꯅ ꯈꯪꯉꯤꯕ? ꯑꯗꯨꯕꯨꯗꯤ ꯈꯣꯡꯂꯒ ꯈꯪꯒꯅꯤ ꯍꯥꯏꯗꯨꯅꯤꯅꯦ." "ꯈꯣꯡꯍꯜꯂꯣ ꯏꯕꯣ." "ꯈꯣꯡꯍꯟꯗꯣꯏꯅꯤ, ꯈꯣꯡꯍꯟꯗꯣꯏꯅꯤ." ꯑꯁꯨꯝꯅ ꯋꯥꯔꯤꯗ ꯂꯨꯞꯂꯤꯉꯩꯗ ꯃꯃꯥꯅ ꯀꯧꯔꯛꯂꯝꯃꯤ꯫
ꯕꯨꯡꯉꯣ, ꯊꯣꯏꯕꯧ, ꯅꯪꯒꯤ ꯍꯧꯅꯕꯤ ꯀꯥꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯕꯤꯗꯣ ꯑꯃꯨꯛ ꯍꯧꯔꯕ꯭ꯔꯣ? ꯅꯁꯥ ꯐꯔꯔꯣꯏꯅꯦ ꯅꯪꯕꯣ. ꯊꯕꯛ ꯏꯪꯈꯥꯡ ꯑꯃ ꯁꯤꯟꯅꯗꯧꯕꯁꯦ ꯑꯝꯇ ꯌꯥꯗ꯭ꯔꯦ ꯇꯧꯔꯤꯁꯦ. ꯂꯥꯛꯑꯣ ꯑꯃꯨꯛꯇ, ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯣ. ꯅꯍꯥꯟꯗꯒꯤ ꯅꯄꯥꯅ ꯄꯨꯔꯛꯂꯤꯕ ꯁꯤꯡꯁꯦ ꯈꯔ ꯈꯥꯏꯗꯣꯛꯎꯅꯦ. ꯍꯣꯔꯦꯟ ꯑꯃꯨꯛ ꯍꯜꯂꯛꯑꯒ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯥꯇ ꯉꯥꯏ ꯂꯩ ꯍꯥꯏꯗꯅ ꯉꯥꯡꯕꯒ ꯆꯩꯕꯒ ꯑꯃꯨꯛ ꯇꯧꯔꯔꯅꯤ. ꯑꯃꯨꯛꯇ ꯊꯣꯛꯂꯛꯎꯁꯦ. ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯎꯀꯣ. ꯑꯩ ꯌꯨꯝꯊꯪꯅꯕ ꯅꯇꯩ ꯃꯈꯣꯏꯗꯅꯦ ꯁꯤꯡꯖꯪ ꯑꯝꯇ ꯂꯧꯔꯨꯒꯦ. ꯂꯥꯛꯑꯣ, ꯅꯨꯃꯤꯠ ꯇꯥꯈꯤꯕꯅ ꯍꯥꯟꯈ꯭ꯔꯅꯤ. ꯃꯦꯝꯆꯧꯕꯤꯁꯨ ꯃꯆꯥꯅꯨꯄꯥꯕꯨ ꯀꯧꯔꯝꯂꯒ ꯊꯪꯅꯕ ꯖꯦꯅꯤ ꯈꯣꯏꯗ ꯁꯤꯡꯖꯪ ꯂꯧꯅꯕ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ. ꯂꯤꯂꯤꯅ ꯁꯣꯝꯗ ꯐꯣꯟꯗ, ꯀꯩꯅꯣ ꯏꯃꯥꯅ ꯉꯥꯡꯉꯝꯃꯤꯗꯨꯅ? ꯃꯄꯥꯟ ꯊꯣꯛꯇꯦꯁꯨ ꯍꯥꯏꯐꯦꯠ ꯇꯥꯒꯨꯝ ꯇꯧꯏ. ꯃꯄꯥꯟ ꯁꯨꯛꯊꯣꯛ ꯊꯣꯛꯇ꯭ꯔꯕ ꯅꯪꯕꯣ? ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯤꯟꯕꯗꯨꯗ ꯍꯥꯏꯔꯤꯅꯤꯕ. ꯅꯪꯅ ꯋꯥꯈꯜ ꯑꯃ ꯈꯜꯂ ꯃꯥꯜꯂꯦ. ꯈꯟꯖꯗꯦ ꯑꯩꯈꯣꯏ. ꯅꯪꯅ ꯚꯥꯞ ꯐꯔꯒ ꯅꯨꯄꯥꯅꯤꯅ ꯏꯈꯠꯂꯗꯅ ꯍꯌꯦꯡꯋꯥꯏ ꯂꯩꯃꯤꯟꯅꯕꯗꯀꯣ ꯌꯥꯝ ꯍꯥꯏꯅꯤꯡꯗꯦ ꯑꯩ. ꯀꯩꯅꯣ ꯏꯇꯨ ꯑꯣꯏꯔꯕꯤ ꯅꯪꯕꯣ, ꯁꯤꯗꯕꯨ ꯂꯣꯠꯄ ꯌꯥꯔꯤꯕꯣ? ꯅꯨꯡꯁꯤꯈ꯭ꯔꯕ ꯅꯪꯁꯦ. ꯏꯇꯨꯃꯨꯛ ꯅꯨꯡꯁꯤꯕ ꯖꯒꯠ ꯑꯁꯤꯗ ꯂꯩꯕ ꯖꯥꯠ ꯅꯠꯇꯦꯀꯣ. ꯃꯃꯥꯁꯨ ꯁꯤꯡꯖꯪꯗꯨ ꯂꯧꯔꯨꯔꯒ ꯂꯥꯛꯂ ꯐꯥꯎꯕ ꯃꯆꯥꯅ ꯊꯣꯛꯂꯛꯇꯕꯗꯨꯗ ꯑꯃꯨꯛꯁꯨ ꯀꯧꯔꯛꯏ. ꯂꯥꯛꯇ꯭ꯔꯤꯕ꯭ꯔꯣ ꯅꯪꯕꯣ? ꯅꯊꯨꯟ ꯑꯗꯨꯛ ꯌꯥꯝ ꯂꯨꯝꯃꯤꯗꯨꯕꯨ ꯀꯔꯤꯅꯣ? ꯃꯤ ꯑꯣꯏꯔꯣꯏꯀꯣ ꯅꯪ. ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕꯥ. ꯍꯣ, ꯂꯥꯛꯑꯦ. ꯂꯤꯂꯤ ꯃꯃꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯁꯣꯝꯗ ꯊꯤꯛ ꯅꯣꯛꯏ. ꯇꯧꯔꯨꯔꯣ, ꯑꯩꯁꯨ ꯏꯔꯨ ꯃꯥꯏꯊꯟꯕ ꯇꯧꯔꯨꯈꯤꯒꯦ. ꯊꯝꯃꯦꯀꯣ. ꯍꯥꯏꯔꯝꯂꯒ ꯂꯤꯂꯤꯁꯨ ꯐꯣꯟ ꯑꯗꯨ ꯊꯝꯈ꯭ꯔꯦ. ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕꯥ ꯃꯨꯠꯀꯥꯁꯦ ꯄꯨꯡꯆꯥꯏ ꯍꯦꯛ ꯆꯥꯏꯌꯦ. ꯑꯁ, ꯑꯣꯊꯣꯛꯅꯗꯤ ꯇꯟꯗꯧꯔꯤꯗ. ꯍꯣꯏꯗ, ꯑꯩ ꯅꯠꯇꯅ ꯀꯅꯥꯁꯨ ꯇꯧꯕꯤꯅꯕ ꯂꯩꯇꯕꯅꯤꯅ ꯇꯧꯕ ꯇꯥꯕꯅꯤ. ꯊꯣꯏꯕ ꯃꯊꯟꯇ ꯉꯥꯡꯗꯨꯅ ꯊꯣꯛꯂꯛꯏ. ꯃꯃꯥꯅ, ꯁꯦ, ꯁꯤꯡꯖꯪꯁꯤ ꯄꯥꯏꯔꯣ. ꯃꯀꯨꯞ ꯃꯔꯥꯡꯁꯤꯡꯁꯤꯅꯅꯦ ꯏꯃꯥ ꯄꯨꯁꯤꯟꯈ꯭ꯔꯒꯦ. ꯈꯔ ꯈꯥꯏꯗꯣꯛꯎꯀꯣ. ꯍꯣꯏ ꯏꯃꯥ. ꯍꯥꯏꯔꯒ ꯊꯣꯏꯕꯁꯨ ꯁꯤꯡꯗꯨ ꯈꯥꯏꯕ ꯍꯧꯏ. ꯉꯥꯏꯍꯥꯛ ꯁꯨꯝ ꯈꯥꯏꯔꯛꯄꯅ ꯋꯥꯔ ꯃꯥꯜꯂꯦ ꯊꯣꯏꯕꯁꯨ. ꯏꯃꯥ, ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯝꯇ ꯊꯛꯀꯦ. ꯑꯩ ꯉꯁꯥꯏꯅꯅꯦ ꯅꯪꯒꯤ ꯅꯅꯥꯛꯇꯨꯗ ꯕꯣꯇꯜꯗ ꯍꯥꯜꯂꯒ ꯊꯝꯂꯝꯂꯕꯅꯦ. ꯎꯗ꯭ꯔꯕ꯭ꯔꯣ ꯅꯪꯕꯣ? ꯃꯅꯥꯛꯇ ꯂꯩꯔꯝꯂꯤꯕ ꯕꯣꯇꯜ ꯑꯗꯨ ꯂꯧꯈꯠꯇꯨꯅ ꯏꯁꯤꯡꯗꯨ ꯒꯠ ꯊꯛꯏ. ꯑꯃꯨꯛ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯒ, ꯏꯃꯥ, ꯕꯕꯥꯅ ꯁꯤꯡ ꯆꯟꯕ ꯆꯠꯂꯤꯁꯦ ꯐꯅꯌꯥꯝꯗꯤ ꯋꯥꯔꯝꯒꯅꯤꯕꯣ. ꯑꯃ ꯑꯅꯤꯈꯛ ꯄꯨꯔꯛꯄꯁꯨ ꯌꯥꯗꯕꯅꯤꯅ ꯃꯄꯨꯟꯁꯤꯁꯨ ꯆꯥꯎꯅ ꯄꯨꯔꯛꯏꯕ. ꯃꯌꯥꯝ ꯄꯨꯂꯞ ꯆꯠꯃꯤꯟꯅꯔꯒ ꯑꯃꯅꯤꯈꯛ ꯄꯨꯔꯛꯄꯗꯨꯁꯨ ꯅꯨꯡꯉꯥꯏꯔꯝꯃꯣꯏ. ꯈꯔ ꯑꯃꯨꯛ ꯄꯨꯊꯔꯒ ꯈꯔ ꯑꯃꯨꯛ ꯀꯣꯟꯅ ꯂꯧꯒꯦ ꯍꯥꯏꯕꯁꯨ ꯌꯥꯔꯝꯃꯣꯏꯕ ꯇꯧꯔꯤꯁꯦ. ꯋꯥꯗꯤ ꯋꯥꯔꯝꯅꯤꯕꯣ ꯏꯃꯥ. ꯍꯣ, ꯋꯥꯔꯁꯨ ꯋꯥꯅꯅꯦ ꯈꯔ ꯇꯧꯍꯧꯕꯁꯤꯅ ꯍꯌꯦꯡ ꯅꯤꯡꯊꯝꯊꯥꯗ ꯌꯥꯝ ꯀꯥꯟꯅꯗꯣꯏꯅꯤ. ꯍꯣꯏ ꯏꯃꯥ, ꯑꯗꯨꯕꯨꯗꯤ. ꯑꯗꯨꯒ ꯀꯨꯝꯕꯤ ꯀꯥꯂꯦꯟ ꯅꯥꯏꯗꯅ ꯁꯤꯡꯅ ꯆꯥꯛ ꯊꯣꯡꯂꯤꯕ ꯃꯤꯁꯤꯡꯗꯣ ꯅꯨꯡꯉꯥꯏꯔꯝꯅꯤ ꯇꯧꯔꯤꯗꯣ ꯏꯃꯥ. ꯑꯗꯨꯅꯤꯅꯦꯍꯦ ꯏꯕꯨꯡꯉꯣ. ꯃꯃꯥ ꯃꯆꯥ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯖꯦꯅꯤꯁꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨꯗ ꯑꯉꯥꯡꯕ ꯁꯨꯠꯀ ꯇꯧꯔꯒ ꯃꯃꯥꯏꯗꯨ ꯁꯤꯠ ꯅꯥꯟꯅ ꯀꯦꯊꯔꯒ ꯀ꯭ꯋꯥ ꯃꯇꯞ ꯑꯃ ꯎꯝꯕꯒꯤ ꯆꯤꯝꯕꯥꯜꯗꯨꯁꯨ ꯄꯩꯔꯞ ꯇꯧꯔꯒ ꯆꯪꯂꯛꯏ. ꯊꯣꯏꯕꯁꯨ ꯋꯥꯈꯜꯗ ꯃꯇꯩꯃꯗꯨ ꯎꯕꯗ ꯐꯖꯔꯦꯅꯤ ꯇꯧꯔꯤꯁꯤꯗꯤ, ꯄꯣꯠꯇꯤ ꯀꯥꯞꯄꯦꯕ. ꯋꯥꯈꯜꯗ ꯃꯊꯟꯇ ꯈꯟꯖꯔꯤ. ꯃꯃꯥꯅ, ꯖꯦꯅꯤ, ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯀꯥꯏ ꯆꯠꯂꯨꯔꯤꯕ ꯅꯪꯗꯤ? ꯏꯟꯗꯣꯝꯆꯥ, ꯑꯩ ꯑꯁꯣꯝꯗ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯦ, ꯍꯜꯂꯛꯄꯗ ꯉꯥꯏꯔꯤꯌꯦ. ꯊꯣꯏꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ, ꯍꯩꯃꯥ, ꯊꯣꯏꯕ, ꯅꯪꯗꯤ ꯊꯕꯛ ꯀꯌꯥꯝ ꯐꯔꯝꯃꯤꯅ, ꯃꯁꯜ ꯀꯥꯏꯁꯤꯅ ꯃꯇ꯭ꯔꯪ ꯍꯦꯛ ꯀꯥꯔꯦ ꯇꯧꯔꯤꯁꯦ. ꯍꯥꯏꯔꯝꯂꯒ ꯃꯥꯁꯨ ꯂꯩꯗꯨꯅ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ. ꯃꯇꯩꯃꯅꯒ ꯑꯗꯨꯝꯅ ꯍꯥꯏꯔꯝꯕꯗꯨꯗ ꯃꯄꯥꯝꯕꯣꯝꯀꯥꯗꯣ ꯍꯥꯏꯐꯦꯠ ꯃꯨꯛꯇꯅ ꯌꯦꯡꯉꯤ ꯊꯣꯏꯕꯗꯨ. ꯃꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯃꯃꯥꯅ, ꯏꯁ, ꯅꯇꯩꯃꯅ ꯈꯔ ꯊꯥꯒꯠꯂꯝꯕꯁꯤꯗ ꯃꯨꯛꯏꯔꯣ ꯅꯪꯒꯤꯗꯨꯕꯣ? ꯍꯥꯏ, ꯌꯥꯝ ꯌꯦꯡꯅꯤꯡꯗꯦꯀꯣ, ꯂꯣꯏꯁꯤꯜꯂꯨ. ꯏꯃꯥ ꯆꯪꯂꯒꯦ, ꯊꯕꯛ ꯏꯪꯈꯥꯡ ꯈꯤꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ. ꯍꯥꯏꯔꯝꯂꯒ ꯃꯃꯥꯁꯨ ꯆꯪꯈꯤ. ꯊꯣꯏꯕꯁꯨ ꯁꯤꯡ ꯈꯥꯏꯕ ꯂꯣꯏꯔꯗꯨꯅ ꯍꯨꯃꯥꯡ ꯇꯩꯊꯣꯛꯂꯒ ꯉꯥꯏꯍꯥꯛ ꯐꯝꯂꯒ ꯐꯣꯟ ꯃꯦꯠꯇꯨꯅ ꯂꯩꯊꯣꯛꯏ. ꯋꯥꯈꯜ ꯆꯥꯟꯅꯔꯨꯕꯒꯤꯅꯤ ꯍꯥꯏꯒꯗ꯭ꯔꯥ? ꯍꯥꯏꯅꯔꯨꯕ, ꯐꯣꯡꯗꯣꯛꯅꯔꯨꯕ ꯂꯩꯇ꯭ꯔꯕꯁꯨ ꯍꯦꯛꯇꯃꯛ ꯆꯥꯅꯩ. ꯖꯦꯅꯤꯁꯨ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯑꯗꯨꯗ ꯁꯥꯕ ꯍꯦꯟꯃꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯏꯔꯨ ꯂꯨꯖꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯅꯤ. ꯇꯧꯕꯒꯤꯗꯤ ꯊꯣꯏꯕꯁꯨ ꯃꯇꯝ ꯈꯪꯅ ꯍꯨꯃꯥꯡ ꯍꯟꯖꯤꯟꯕ ꯁꯥꯔꯒ ꯉꯥꯏꯔꯒ ꯂꯩꯔꯤ ꯄꯣꯠꯅꯤ. ꯊꯣꯏꯕꯁꯨ ꯍꯥꯏꯐꯦꯠ ꯅꯣꯛꯏ ꯃꯇꯧꯗꯨꯗ. ꯖꯦꯅꯤꯁꯁꯨ
ꯃꯥꯒꯤ ꯃꯤꯅꯣꯛ ꯑꯗꯨ ꯈꯪꯂꯕ꯭ꯔꯥ ꯀꯔꯤꯅꯣ ꯃꯥꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯊꯣꯔꯒ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯖꯦꯅꯤꯅ ꯊꯣꯏꯕꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ "ꯊꯣꯏꯕ, ꯉꯁꯤꯗꯤ ꯅꯣꯡꯁꯦ ꯇꯥꯒꯗ꯭ꯔꯥ ꯈꯪꯗꯦ, ꯍꯛꯆꯥꯡꯁꯤꯁꯨ ꯑꯣꯝꯆꯥꯛꯅꯩꯌꯦ, ꯁꯥꯕꯅ ꯀꯔꯤꯅꯣ ꯈꯪꯐꯝꯒ ꯈꯪꯗ꯭ꯔꯦ ꯍꯥꯏꯋꯥꯅꯤ꯫ ꯍꯣꯏ ꯏꯇꯩꯃ, ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯑꯣꯝꯆꯥꯛꯅꯩ ꯍꯥꯏꯗꯅ ꯑꯁꯥꯕ ꯈꯥꯡꯉ ꯂꯩꯔꯝꯃꯤ, ꯏꯊꯟꯇ ꯑꯣꯏꯔꯕ꯭ꯔꯥ ꯈꯜꯂꯨꯕꯅꯤ, ꯃꯌꯥꯝ ꯂꯣꯏ ꯑꯣꯏꯔꯝꯃꯦꯗꯅ꯫ ꯊꯣꯏꯕꯒꯤ ꯐꯥꯒꯤꯗꯨꯗ ꯖꯦꯅꯤꯁꯨ ꯅꯣꯛꯏ꯫ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ "ꯑꯗꯣ ꯏꯇꯩꯃ, ꯇꯥꯃꯣꯗꯨꯕꯨ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯀꯅꯤ ꯈꯪꯕ꯭ꯔꯣ? ꯃꯥ ꯊꯣꯛꯂꯛꯇꯧꯕ ꯑꯣꯏꯔꯗꯤ ꯄꯣꯠ ꯈꯔ ꯆꯦꯟꯈꯤꯒꯦ ꯇꯧꯕꯅꯤ꯫ ꯈꯪꯗꯦꯗ ꯊꯣꯏꯕ, ꯅꯣꯏ ꯇꯥꯃꯣꯁꯦ ꯒ꯭ꯌꯥꯟꯒ ꯇꯥꯗꯦ꯫ ꯀꯔꯝ ꯀꯥꯟꯗ ꯊꯣꯛꯂꯛꯀꯗꯣꯏꯅꯣ ꯍꯪꯉꯨꯔꯁꯨꯅꯦ, ꯊꯕꯛ ꯆꯤꯜꯂꯤ ꯌꯥꯔꯣꯏ ꯍꯦꯛꯇ ꯍꯥꯏꯔꯛꯀꯅꯤ꯫ ꯃꯤꯒꯤꯅ ꯑꯗꯨꯝ ꯊꯣꯛꯂꯛꯏ, ꯀꯃꯥꯏꯅ ꯇꯧꯕ ꯊꯕꯛꯅꯣ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ꯫ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯥꯎꯕꯅꯦ ꯐꯖꯅ ꯁꯥꯟꯅꯕ ꯐꯪꯗꯦ, ꯂꯣꯏꯔꯦ ꯋꯥ꯫ ꯌꯨꯝ ꯄꯥꯟꯕꯒꯤ ꯅꯨꯡꯉꯥꯏꯐꯝꯒꯅꯦ ꯈꯪꯕ ꯅꯠꯇꯦꯗ꯫ ꯄꯩꯁꯥꯅꯒ ꯌꯥꯗꯕ ꯃꯌꯥꯝꯁꯨ ꯂꯩꯀꯣ ꯊꯣꯏꯕ꯫ ꯄꯩꯁꯥꯕꯨ ꯄꯥꯏꯔꯗꯤ ꯂꯣꯏꯅ ꯌꯥꯔꯦ ꯈꯜꯂꯨꯕꯗꯣ ꯌꯥꯔꯝꯗ꯭ꯔꯦꯍꯦ꯫ ꯑꯩꯁꯦ ꯌꯨꯝ ꯄꯥꯜꯂꯤꯔꯥ ꯄꯥꯟꯗ꯭ꯔꯤꯔꯥ ꯒ꯭ꯌꯥꯟꯒ ꯇꯥꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯍꯥꯏꯔꯒ ꯏꯔꯨ ꯂꯨꯖꯅꯕ ꯍꯥꯏꯗꯅ ꯏꯁꯤꯡꯗꯨ ꯀꯟꯗꯨꯅ ꯂꯩꯔꯤ꯫ ꯊꯣꯏꯕꯁꯨ ꯃꯇꯩꯃꯒꯤ ꯃꯇꯧ ꯑꯗꯨ ꯐꯂꯞ ꯌꯦꯡꯉꯤ꯫ ꯃꯇꯧ ꯑꯗꯨꯗ ꯊꯣꯏꯕꯁꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯇꯧꯔꯛꯏ꯫ ꯏꯇꯩꯃ, ꯆꯦꯛꯁꯤꯟꯖꯧꯀꯣ, ꯇꯥꯃꯣꯗꯣ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯨꯛ ꯂꯧꯗꯅ ꯂꯩꯖꯔꯝꯖꯅꯤ꯫ ꯏꯇꯩꯃꯗꯤ ꯁꯤꯗꯩꯁꯤꯗ ꯇꯥꯃꯣꯅ ꯁꯦꯜ ꯈꯔ ꯊꯥꯔꯛꯑꯒ ꯏꯃꯨꯡꯒꯤ ꯃꯀꯨꯞ ꯃꯔꯥꯡ ꯇꯧꯗꯅ ꯂꯩꯔꯦ꯫ ꯑꯁꯣꯝꯗꯅ ꯑꯃ ꯊꯤꯔꯝꯃꯗꯤ ꯇꯣꯛꯑꯦꯅꯦ꯫ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥꯗꯤ ꯈꯪꯗꯦ ꯏꯇꯩꯃ, ꯑꯦꯛꯇꯤꯞꯇ ꯂꯩꯕ ꯃꯤꯁꯤꯡꯁꯦ, ꯍꯥꯏꯗꯤ ꯂꯣꯏꯅꯃꯛꯀꯤ ꯋꯥ ꯅꯠꯇꯦꯀꯣ, ꯂꯝ ꯈꯨꯗꯤꯡꯒꯤ ꯅꯨꯄꯤ ꯑꯃꯃꯝ ꯊꯝꯃꯦ ꯀꯥꯏꯅ ꯇꯥꯏꯕꯣ, ꯆꯨꯝꯃꯤꯔꯥ ꯂꯥꯜꯂꯤꯔꯥ ꯈꯪꯗꯦ, ꯃꯤꯅ ꯍꯥꯏꯅꯕꯗ ꯇꯥꯕꯅꯤ ꯏꯇꯩꯃ, ꯅꯅꯥꯎꯗꯤ ꯀꯩꯝꯇ ꯈꯪꯖꯗꯦꯀꯣ꯫ ꯏꯁ, ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯝꯂꯗꯤ ꯊꯣꯏꯕ, ꯅꯇꯩꯃꯁꯨ ꯂꯦꯝꯅ ꯊꯥꯗꯧꯕ ꯅꯠꯇꯦ꯫ ꯅꯇꯩꯃꯁꯨ ꯀꯩꯗ ꯋꯥꯠꯀꯦ, ꯁꯛ ꯍꯥꯏꯔꯦ ꯊꯤꯕ ꯅꯠꯇꯦ꯫ ꯅꯇꯩꯃꯒꯤ ꯃꯤꯆꯤꯗꯅꯦ ꯄꯥꯈꯪ ꯀꯌꯥꯅꯣ ꯏꯈꯣꯡꯁꯤꯗ ꯇꯨꯗꯧꯔꯤꯁꯦ, ꯅꯠꯇ꯭ꯔꯣ? ꯑꯗꯨꯕꯨꯗꯤ ꯀꯩꯅꯣ ꯏꯇꯩꯃ, ꯏꯇꯩꯃ ꯎꯕꯗ ꯆꯤꯡ ꯂꯥꯎꯕ ꯉꯥꯛꯇꯅꯤ꯫ ꯃꯇꯝ ꯊꯦꯡꯉꯦ ꯍꯥꯏꯗꯅ ꯋꯥ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ꯫ ꯖꯦꯅꯤꯁꯨ ꯆꯍꯤ ꯅꯧꯔꯤꯕ ꯃꯧ ꯅꯍꯥ ꯑꯣꯏꯕꯅ ꯐꯖꯕ ꯎꯕꯗ ꯏꯊꯤꯟ ꯑꯃꯗꯤ ꯑꯗꯨꯃꯛ ꯃꯄꯨꯛꯅꯤꯡꯗ ꯐꯥꯎꯔꯤꯕꯅꯤ꯫ ꯃꯇꯝꯗꯨꯁꯨ ꯊꯦꯡꯖꯤꯜꯂꯛꯄ ꯑꯣꯏꯕꯅ ꯌꯥꯝꯅ ꯊꯨꯅ ꯏꯔꯨ ꯂꯨꯖꯕ ꯂꯣꯏꯔꯒ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ ꯖꯦꯅꯤꯁꯨ꯫ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯀ꯭ꯂꯥꯁ 12 ꯑꯦꯛꯖꯥꯝꯁꯨ ꯍꯥꯏꯗꯣꯔꯛꯂꯦ꯫ ꯊꯣꯏꯕꯁꯨ ꯐꯥꯔꯁꯠ ꯗꯤꯕꯤꯖꯟꯗ ꯄꯥꯁ ꯇꯧꯔꯛꯇꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨ ꯂꯣꯏꯅ ꯍꯔꯥꯎꯅꯔꯦ꯫ ꯄꯨꯡ 1ꯃꯨꯛ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯅꯤ ꯂꯤꯂꯤꯗ ꯐꯣꯟ ꯇꯧꯁꯤꯜꯂꯤ꯫ ꯄꯥꯁ ꯇꯧꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯨ ꯐꯣꯡꯗꯣꯛꯅꯕ ꯑꯃꯨꯛꯇꯪ ꯎꯅꯁꯤ ꯍꯥꯏꯗꯨꯅ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ꯫ ꯊꯣꯏꯕꯁꯨ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ "ꯕꯕꯥ, ꯑꯩ ꯏꯃꯥꯟꯅꯕꯈꯩꯒ ꯉꯥꯏꯍꯥꯛꯇ ꯄꯨꯜꯂꯨꯒꯦ." "ꯊꯣꯏꯕ, ꯆꯠꯈ꯭ꯔꯅꯨꯅꯦ ꯅꯪꯕꯣ. ꯅꯄꯥꯅ ꯅꯪꯒꯤ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯍꯤꯟꯖꯥꯡ ꯑꯍꯥꯎꯕ ꯑꯃ ꯊꯣꯡꯁꯦ ꯍꯥꯏꯅ ꯇꯧꯔꯤꯕꯁꯦ, ꯁꯤꯗ ꯅꯪꯁꯨ ꯄꯨꯂꯞ ꯌꯥꯎꯁꯤꯜꯂꯣ ꯀꯩꯗꯧꯕꯒꯦ?" "ꯑꯁ ꯀꯨꯏꯔꯣꯏꯕ ꯏꯃꯥ, ꯉꯥꯏꯍꯥꯛ ꯈꯛꯇꯅꯤ ꯍꯥꯏꯔꯒ." "ꯑꯣ ꯐꯔꯦ ꯐꯔꯦ, ꯄꯥꯕꯨꯡ ꯇꯧꯔꯝꯂꯒꯦ. ꯅꯪꯗꯣ ꯄꯪꯀꯨꯏ ꯀꯨꯏꯅꯗꯤ ꯂꯩꯔꯛꯀꯅꯨ, ꯉꯟꯅ ꯍꯟꯖꯤꯜꯂꯛꯅꯕꯗꯤ ꯇꯧꯀꯣ." "ꯍꯣꯏ ꯄꯥꯕꯨꯡ." ꯍꯥꯏꯔꯝꯂꯒ ꯊꯣꯏꯕꯁꯨ ꯃꯥꯒꯤ ꯒꯥꯔꯤ ꯃꯆꯥꯗꯨ ꯊꯧꯗꯣꯔꯒ ꯊꯣꯔꯛꯂꯦ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯁꯨ ꯃꯆꯥꯒꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯃꯃꯥꯟꯅꯕ ꯄꯨꯅꯤꯡꯗꯨꯅ ꯇꯧꯖꯔꯤꯅꯤ ꯈꯜꯂꯗꯨꯅ ꯑꯊꯤꯡꯕ ꯄꯤꯔꯨꯗ꯭ꯔꯦ꯫ ꯂꯝꯕꯤꯗ ꯂꯤꯂꯤꯁꯨ ꯊꯣꯏꯕꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯇꯞ ꯇꯥꯕ ꯃꯈꯩ ꯀꯦꯊꯔꯒ, ꯗ꯭ꯔꯦꯁ ꯑꯗꯨꯁꯨ ꯃꯇꯝꯁꯤꯒꯤ ꯌꯛ ꯂꯥꯎꯕꯤ ꯗ꯭ꯔꯦꯁ ꯑꯃ ꯁꯦꯠꯇꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯊꯣꯏꯕꯁꯨ ꯂꯤꯂꯤꯅ ꯂꯩꯔꯤꯕꯗꯨ ꯎꯔꯗꯨꯅ ꯒꯥꯔꯤꯗꯨ ꯊꯧꯖꯤꯜꯂꯛꯏ꯫ ꯑꯗꯨꯒ "ꯉꯁꯤꯗꯤ ꯗ꯭ꯔꯦꯁ ꯀꯥꯁꯦ ꯅꯩꯈꯥꯏꯔꯦꯀꯣ, ꯄꯨꯗꯦꯛ ꯀꯥꯞꯊꯣꯛꯑꯦꯕ." "ꯑꯗꯨꯕꯨꯗꯤ ꯀꯩꯅꯣ, ꯅꯃꯤꯠ ꯊꯛꯍꯜꯂꯒꯦ ꯍꯥꯏꯗꯅ ꯍꯦꯛꯇ ꯀꯥꯞꯊꯣꯛꯄꯤꯁꯦ ꯁꯦꯠꯂꯛꯑꯕꯅꯤ꯫ ꯅꯃꯥꯟꯅꯕ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗꯁꯨ ꯆꯃꯣꯠ ꯂꯥꯛꯑꯒ ꯅꯪ ꯏꯀꯥꯏꯅꯤ ꯈꯪꯗꯅ ꯇꯧꯔꯤꯕ." "ꯍꯣꯏꯅꯦ, ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ." "ꯑꯗꯣ ꯀꯥꯏꯗ ꯆꯠꯁꯦ ꯍꯥꯏꯅꯣꯅꯦ ꯊꯣꯏꯕ?" "ꯉꯁꯤꯗꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯅꯤ. ꯈꯔ ꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯂꯩꯅꯤꯡꯉꯦ. ꯀꯥꯏꯗ ꯆꯠꯁꯤꯒꯦ?" "ꯑꯗꯨꯗꯤ ꯔꯤꯁꯣꯔꯠ ꯑꯃꯗ ꯆꯪꯂꯁꯦ. ꯑꯗꯨꯒ ꯃꯣꯏꯒꯤ ꯍꯠꯀ ꯂꯩꯕꯗꯣ, ꯑꯗꯨꯗ ꯑꯍꯥꯡꯕ ꯂꯩꯕꯁꯨ ꯌꯥꯎꯕꯅꯤ. ꯑꯗꯨꯗ ꯅꯣꯡꯃꯒꯤ ꯕꯨꯛ ꯇꯧꯔꯒ ꯂꯩꯕꯁꯨ ꯌꯥꯏ ꯍꯥꯏ. ꯑꯗꯨꯗ ꯂꯧꯔꯁꯤꯔꯥ?" "ꯏꯁ, ꯌꯥꯝ ꯆꯠꯅ ꯃꯥꯜꯂꯦꯗ." "ꯑꯗꯨꯒꯤ ꯅꯠꯇꯤꯌꯦ, ꯃꯤꯅ ꯍꯥꯏꯅꯕ ꯇꯥꯕꯗꯨꯗ ꯍꯥꯏꯕꯩ ꯋꯥꯅꯤ. ꯌꯥꯔꯦ, ꯇꯜꯂꯗꯤ ꯇꯣꯛꯑꯁꯤ."
ꯐꯥꯒꯤ ꯇꯧꯕꯅꯦ ꯅꯨꯄꯤꯅꯦꯅ ꯑꯁꯨꯛ ꯏꯁꯧ ꯂꯥꯡꯒꯟꯕꯁꯤꯕꯨ ꯀꯩꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣꯕ ꯅꯪꯕꯨ ꯐꯔꯦ ꯆꯠꯂꯁꯤ ꯂꯥꯛꯎꯁꯦ ꯗꯥꯎ ꯌꯦꯡꯉꯨꯔꯁꯤ ꯍꯥꯏꯔꯒ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯅꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯦ ꯔꯤꯖꯣꯔꯠ ꯑꯗꯨ ꯌꯧꯕꯒ ꯆꯥꯛ ꯆꯥꯅꯅꯕꯒꯤ ꯅꯃꯥꯗ ꯍꯠ ꯑꯃ ꯚꯦꯀꯦꯟꯁꯤ ꯂꯩꯕꯗꯨ ꯕꯨꯛ ꯇꯧꯁꯤꯜꯂꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯂꯩꯔꯒ ꯑꯗꯨꯃꯛ ꯊꯣꯛꯂꯛꯂꯦ ꯊꯣꯏꯕꯅ ꯗꯥꯎꯗꯤ ꯍꯥꯏꯐꯦꯠ ꯌꯥꯕꯖꯥꯅꯤꯅꯦ ꯁꯤꯒꯨꯝꯕ ꯍꯠꯁꯦ ꯄ꯭ꯔꯤꯕꯨꯛ ꯇꯧꯅꯩ ꯍꯥꯏꯅꯗꯤ ꯇꯥꯏ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯑꯍꯤꯡ ꯂꯦꯛ ꯆꯥꯗꯅ ꯇꯧꯗꯕꯗꯨꯗ ꯌꯥꯔꯛꯄ ꯑꯣꯏꯔꯝꯒꯅꯤꯗꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯍꯠꯇꯨꯗ ꯆꯪꯂꯛꯂꯦ ꯆꯥꯅ ꯊꯛꯅꯕꯁꯨ ꯑꯣꯔꯗꯔ ꯈꯔ ꯇꯧꯁꯤꯜꯂꯤ ꯑꯁꯨꯝꯅ ꯑꯣꯔꯗꯔ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯤꯂꯤꯁꯨ ꯊꯣꯏꯕꯒꯤ ꯃꯅꯥꯛꯇ ꯇꯞꯅꯞꯅ ꯐꯝꯊꯔꯛꯏ ꯂꯤꯂꯤꯅ ꯀꯥ ꯍꯦꯟꯅ ꯅꯛꯁꯤꯜꯂꯛꯄꯗꯨꯗ ꯊꯣꯏꯕꯁꯨ ꯃꯄꯨꯛꯅꯤꯡꯗ ꯍꯔꯥꯎꯖꯕ ꯑꯃꯗꯤ ꯐꯥꯎꯔꯤ ꯅꯨꯄꯤ ꯃꯥꯅ ꯊꯣꯏꯕꯒꯤ ꯃꯇꯧꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯖꯔꯒ ꯇꯥ ꯊꯣꯏꯕ ꯅꯅꯥꯛꯇ ꯉꯥꯏꯍꯥꯛ ꯐꯝꯂꯒ ꯂꯩꯕꯁꯤꯗ ꯑꯩꯒꯤ ꯊꯃꯣꯏꯅ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯤꯕ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯅꯥꯛꯇ ꯑꯁꯨꯝꯅ ꯐꯝꯂꯒ ꯂꯩꯔꯗꯤ ꯑꯩꯁꯦ ꯑꯋꯥꯕ ꯀꯔꯤꯅꯣ ꯈꯪꯗꯧꯕ ꯃꯥꯟꯗꯦ ꯅꯪꯒꯤ ꯅꯣꯛꯐꯦꯠ ꯇꯧꯕ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯑꯩꯁꯦ ꯇꯁꯦꯡꯅ ꯅꯉꯣꯟꯗ ꯂꯨꯞꯈ꯭ꯔꯦ ꯑꯩꯒꯤ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯕꯁꯨ ꯇꯥꯊꯣꯏꯕꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯤꯀꯣ ꯈꯟꯅ ꯄꯨꯟꯁꯤꯁꯦ ꯃꯀꯥ ꯂꯥꯝꯅ ꯍꯤꯡꯅꯤꯡꯂꯕꯅꯤ ꯃꯁꯤꯗ ꯅꯪꯅ ꯃꯤꯔꯥꯏꯕꯤꯔꯛꯂꯕ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯑꯩ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯗꯦ ꯂꯩꯍꯤ ꯆꯦꯟꯗ꯭ꯔꯦ ꯂꯩꯍꯥꯎ ꯌꯥꯎꯗ꯭ꯔꯦ ꯁꯠꯀꯥꯏꯔꯕ ꯂꯩꯅꯤ ꯈꯟꯅ ꯃꯤ ꯃꯌꯥꯝꯒꯤ ꯈꯣꯡꯅꯦꯟꯅꯐꯝꯗꯤ ꯑꯣꯏꯍꯟꯕꯤꯒꯅꯨꯀꯣ ꯑꯩꯕꯨ ꯑꯩꯒꯤꯗꯤ ꯅꯪ ꯈꯛꯇꯅꯤꯅ ꯊꯣꯏꯕ ꯍꯥꯏꯔꯒ ꯊꯣꯏꯕꯒꯤ ꯂꯦꯡꯖꯨꯝꯗ ꯇꯞꯅ ꯉꯥꯊꯔꯛꯏ ꯑꯗꯨꯒ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯊꯣꯏꯕꯒꯤ ꯃꯥꯏꯊꯣꯡꯗ ꯇꯞꯅ ꯅꯥꯜꯂꯤ ꯑꯗꯨꯒ ꯁꯨꯝ ꯅꯥꯜꯂꯛꯄꯗ ꯊꯣꯏꯕꯒꯤ ꯈꯗꯥꯡꯗ ꯍꯧꯔꯤꯕ ꯀꯣꯏ ꯑꯗꯨꯗ ꯄꯥꯏꯔꯒ ꯁꯥꯟꯅꯩ ꯅꯨꯄꯥ ꯃꯥꯒꯤ ꯃꯈꯨꯠꯇꯨꯅꯁꯨ ꯂꯤꯂꯤꯒꯤ ꯊꯣꯠꯂꯕ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯇꯥꯔꯛꯂꯤꯕ ꯁꯝꯂꯥꯡꯁꯤꯡ ꯑꯗꯨ ꯅꯥꯞꯄꯗ ꯇꯞꯅ ꯌꯦꯞꯁꯤꯟꯕꯤꯔꯒ ꯃꯃꯥꯏꯗ ꯇꯞꯅ ꯅꯥꯟꯕꯤꯔꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯅꯥꯅ ꯅꯪꯕꯨ ꯂꯩꯍꯤ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯂꯩꯅꯝ ꯌꯥꯎꯗ꯭ꯔꯦ ꯁꯠꯀꯥꯏꯔꯕ ꯂꯩꯅꯤ ꯂꯝꯕꯤꯗ ꯂꯪꯊꯣꯛꯑꯝꯒꯅꯤ ꯍꯥꯏꯔꯤꯅꯣꯕ ꯅꯪꯅ ꯐꯨꯒꯥꯏꯅ ꯁꯠꯀꯥꯏꯔꯤꯕꯁꯦ ꯑꯩꯒꯤ ꯊꯃꯣꯏꯅꯨꯡꯗ ꯂꯩꯍꯤꯇꯅ ꯌꯣꯝꯂꯕ ꯂꯩꯔꯥꯡꯅꯤ ꯅꯪꯗꯤ ꯂꯩꯁꯛ ꯂꯩꯁꯨ ꯈꯪꯗ꯭ꯔꯤꯕ ꯀꯅꯥ ꯑꯃꯅ ꯄꯪꯍꯥꯏꯗ ꯍꯥꯏꯕ ꯋꯥꯁꯨ ꯊꯥꯖꯒꯅꯨ ꯂꯧꯅꯝ ꯆꯤꯔꯣꯜꯅ ꯄꯤꯛ ꯊꯜꯂꯕ ꯇꯥꯏꯕꯪꯁꯤꯗ ꯅꯪꯗꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯊꯥꯖꯅꯤ ꯍꯥꯏꯔꯒ ꯂꯤꯂꯤꯕꯨ ꯃꯊꯥꯅꯨꯡꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯤ ꯌꯥꯕꯖꯥꯠ ꯅꯠꯇꯦꯀꯣ ꯃꯦꯒꯅꯦꯠ ꯇꯧꯅ ꯍꯦꯛꯇ ꯇꯞ ꯅꯞꯁꯤꯟꯅꯈꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯜꯂꯤꯉꯩꯗ ꯑꯣꯔꯗꯔ ꯇꯧꯁꯤꯟꯈꯤꯕꯁꯤꯡ ꯑꯗꯨꯁꯨ ꯔꯦꯗꯤ ꯂꯩꯔꯦ ꯂꯧꯕ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯣꯜ ꯇꯧꯁꯤꯜꯂꯛꯏ ꯊꯣꯏꯕ ꯂꯤꯂꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯃꯥꯡꯗ ꯀꯔꯤ ꯇꯧꯈ꯭ꯔꯕꯒꯦ ꯍꯥꯏꯕ ꯐꯥꯎꯕ ꯒ꯭ꯌꯥꯟ ꯇꯥꯖꯗꯕꯒꯨꯝ ꯃꯐꯤ ꯃꯔꯣꯜꯁꯤꯡ ꯑꯗꯨ ꯐꯠ ꯁꯦꯝꯖꯤꯜꯂꯤ ꯆꯥꯅ ꯊꯛꯅꯕꯁꯤꯡ ꯑꯗꯨꯁꯨ ꯂꯧꯔꯨꯔꯦ ꯑꯁꯨꯝꯅ ꯄꯨꯔꯛꯂꯤꯕꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯦ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯊꯦꯡꯖꯤꯟꯗꯨꯅ ꯂꯩꯔꯝꯂꯦ ꯆꯥꯕ ꯊꯛꯄꯗꯨ ꯂꯣꯏꯔꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯞꯅ ꯊꯣꯛꯂꯛꯂꯦ ꯊꯣꯏꯕꯅ ꯂꯤꯂꯤꯕꯨ ꯃꯌꯨꯝ ꯐꯥꯎꯕ ꯗ꯭ꯔꯣꯞ ꯇꯧꯕꯤꯔꯝꯂꯦ ꯊꯣꯏꯕꯁꯨ ꯒꯥꯔꯤꯗꯨꯕꯨ ꯃꯥꯏ ꯀꯛꯇꯨꯅ ꯊꯧꯗꯣꯔꯛꯏ ꯁꯥꯏꯠ ꯃꯤꯔꯔ ꯑꯗꯨꯗ ꯌꯦꯡꯕꯗ ꯂꯤꯂꯤꯅ ꯃꯈꯨꯠ ꯍꯥꯏꯔꯒ ꯂꯩꯕꯗꯨ ꯎꯕꯗ ꯊꯣꯏꯕ ꯃꯄꯨꯛꯅꯤꯡꯗ ꯍꯔꯥꯎꯖꯩ ꯅꯨꯡꯁꯤꯕꯁꯨ ꯍꯦꯟꯅ ꯐꯥꯎꯏ ꯊꯣꯏꯕꯁꯨ ꯍꯥꯏꯐꯦꯠ ꯂꯩꯊꯣꯛꯂꯝꯂꯒ ꯃꯈꯨꯠ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯁꯨ ꯌꯨꯝ ꯇꯝꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯂꯥꯛꯂꯦ ꯌꯨꯝ ꯌꯧꯕꯒ ꯃꯄꯥꯅ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯄꯗꯨꯒꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯉꯥꯅꯨ ꯆꯥꯅꯤ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯒ ꯊꯣꯡ ꯊꯥꯛꯇꯨꯅ ꯇꯧꯗꯨꯅ ꯍꯧꯔꯝꯂꯦ ꯃꯆꯥ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯃꯄꯥꯕꯨꯡꯅ ꯊꯣꯏꯕ ꯅꯪ ꯍꯜꯂꯛꯂꯕ꯭ꯔꯥ ꯅꯇꯩꯃ ꯖꯦꯅꯤꯁꯨ ꯑꯃꯨꯛꯇ ꯀꯧꯕꯤꯔꯨꯆꯣ ꯅꯃꯥꯕꯣꯛꯇꯤꯅꯦ ꯊꯕꯛ ꯑꯃ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤꯕꯅꯤ ꯍꯣꯔꯦꯟ ꯃꯥꯒꯤꯅ ꯇꯦꯡꯀꯣꯠ ꯑꯃ ꯄꯤꯕꯤꯔꯨꯔꯁꯤ ꯅꯇꯩꯃꯗꯨ ꯁꯤꯗ ꯆꯥꯅꯕ ꯅꯪꯅ ꯈꯔ ꯍꯥꯏꯕꯤꯔꯨꯔꯣꯀꯣ ꯍꯣꯏ ꯕꯕꯥ ꯑꯩ ꯗ꯭ꯔꯦꯁ ꯑꯝꯇ ꯍꯣꯡꯗꯣꯛꯂꯨꯈꯤꯒꯦ ꯑꯗꯨꯒ ꯏꯇꯩꯃꯗꯣ ꯀꯧꯕꯤꯔꯨꯔꯒꯦ ꯍꯣꯏ ꯐꯔꯦ ꯀꯧꯔꯨꯔꯒ ꯀꯔꯤ ꯀꯔꯤꯅꯣ ꯏꯄꯥꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯎꯀꯣ ꯍꯣꯏ ꯕꯕꯥ ꯊꯣꯏꯕꯁꯨ ꯃꯐꯤ ꯃꯔꯣꯜꯗꯣ ꯍꯣꯡꯗꯣꯛꯂꯒ ꯃꯇꯩꯃ ꯖꯦꯅꯤ ꯈꯣꯏꯗ ꯀꯧꯔꯨꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯃꯥꯅ ꯆꯪꯂꯛꯄꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯕꯒꯤ ꯃꯑꯣꯡ ꯇꯧꯔꯝꯕꯗꯨꯗ ꯃꯅꯤꯡ ꯃꯌꯥꯗ ꯆꯪꯗꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯂꯩꯇꯕꯗꯨꯗ ꯀꯔꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯏꯇꯩꯃꯗꯨꯅ ꯏꯃꯨꯡꯗꯒ ꯑꯃꯨꯛ ꯂꯩꯔꯝꯃꯗꯤ ꯆꯪꯁꯤꯟꯕꯁꯨ ꯅꯨꯡꯉꯥꯏꯇꯦ
ꯑꯁꯨꯝꯅ ꯋꯥꯈꯜꯗ ꯈꯜꯂꯒ ꯃꯥꯡꯒꯣꯜꯗ ꯆꯪꯁꯤꯜꯂꯒ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯆꯦꯞꯊꯔꯒ ꯍꯥꯏꯐꯦꯠ ꯌꯦꯡꯉꯨꯏ꯫ ꯖꯦꯅꯤꯁꯁꯨ ꯃꯐꯤ ꯃꯔꯣꯜꯗꯣ ꯍꯣꯡꯗꯣꯛꯄ ꯇꯟꯖꯥ ꯍꯦꯛ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯊꯣꯏꯕꯅ "ꯑꯁ ꯂꯣꯏꯔꯦꯗꯅ" ꯍꯥꯏꯔꯒ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯐꯠ ꯂꯩꯊꯣꯔꯛꯏ꯫ ꯁꯣꯝꯗ ꯖꯦꯅꯤꯁꯁꯨ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯃꯤ ꯂꯥꯛꯄꯒꯤ ꯁꯃꯤꯟ ꯑꯃ ꯇꯥꯈꯤ ꯍꯥꯏꯗꯅ ꯃꯃꯥꯏꯗꯣ ꯍꯥꯏꯐꯦꯠ ꯆꯦꯞꯊꯔꯒ ꯌꯦꯡꯉꯛꯄꯅꯤ꯫ ꯃꯤ ꯑꯃ ꯆꯠꯈꯤꯕꯒꯤ ꯃꯇꯧ ꯎꯕꯗꯨꯗ ꯃꯍꯥꯛꯁꯨ ꯏꯄꯥ ꯄꯥꯈꯠꯅ ꯍꯥꯊꯨ ꯍꯥꯊꯨ ꯐꯤꯔꯣꯜꯗꯣ ꯁꯠ ꯁꯠ ꯍꯣꯡꯗꯣꯛꯏ꯫